ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯅꯤꯡꯊꯧꯀꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯅꯤꯡꯊꯧꯀꯣꯜ ꯑꯃꯗ ꯂꯩꯕ ꯔꯥꯅꯤ ꯑꯅꯤ ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕꯤ ꯄꯨꯔꯅꯤꯃꯥꯅ ꯔꯥꯅꯤ ꯑꯍꯜ ꯅꯤꯡꯊꯤꯜꯆꯥꯏꯕꯤꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯅꯤꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯍꯟꯈꯤꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯍꯥꯠꯅꯅꯕ ꯇꯧꯕꯗꯒꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯪꯕ ꯑꯍꯜ ꯑꯃꯅ ꯀꯟꯕꯤꯈꯤꯕ ꯑꯃꯗꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯃꯁꯨꯡ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯥꯅꯤ ꯑꯍꯜ ꯅꯤꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯀꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯀꯞ ꯂꯥꯎꯔꯤꯕ ꯑꯗꯨ ꯔꯥꯅꯤ ꯑꯇꯣꯟꯕꯤꯁꯨ ꯇꯥꯔꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯀꯞꯄꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯂꯦꯞꯇꯦ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ ꯀꯞꯄ ꯂꯥꯎꯕ ꯅꯤꯡꯉꯝꯗꯅ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯏ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯀꯟꯅ ꯊꯤꯡꯖꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯤꯕꯅꯁꯨ ꯂꯣꯏꯅꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯀꯤꯅ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯅꯔꯤ ꯁꯣꯝꯗꯁꯨ ꯔꯥꯅꯤ ꯑꯇꯣꯟꯕꯤꯁꯨ ꯀꯤꯅ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯣ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯣ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯀꯥꯗ ꯂꯥꯛꯏ ꯑꯀꯤꯕꯒꯤ ꯐꯤꯕꯝꯅꯤ ꯊꯥꯡꯅ ꯌꯥꯟꯈꯤꯕꯒꯤ ꯃꯁꯥ ꯑꯗꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯊꯥꯡꯅ ꯌꯥꯟꯈꯤꯕꯒꯤ ꯃꯆꯦꯠ ꯇꯠꯂꯤ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯊꯥꯗꯣꯏꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯊꯥꯗꯣꯏꯁꯅꯥꯗꯣ ꯃꯃꯤꯠꯇꯨ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯊꯋꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯤ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯊꯥꯗꯣꯏꯁꯅꯥꯁꯨ ꯂꯤꯂꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯛ ꯊꯣꯡꯐꯝ ꯀꯥ ꯆꯥꯛꯁꯪ ꯑꯗꯣ ꯌꯧꯔꯤ ꯆꯥꯛ ꯊꯣꯡꯐꯝꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯊꯥꯗꯣꯏꯁꯅꯥꯅ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯂꯩꯔꯝꯕ ꯊꯥꯡ ꯑꯃꯅ ꯄꯥꯏꯈꯠꯇꯨꯅ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯂꯦꯟꯁꯤꯟꯖꯔꯛꯏ ꯑꯁꯨꯝꯅ ꯂꯦꯜꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯊꯥꯗꯣꯏꯁꯅꯥꯗꯣ ꯂꯥꯏꯖꯒꯤ ꯊꯋꯥꯏꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯒꯤ ꯃꯉꯛ ꯁꯝꯗ ꯂꯦꯟꯖꯔꯛꯏ ꯑꯁꯨꯝꯅ ꯂꯦꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯂꯦꯞꯄꯒ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯉꯛ ꯑꯗꯣ ꯀꯛꯈꯤ ꯃꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯗꯣ ꯃꯈꯣꯡ ꯑꯗꯣ ꯀꯟꯅ ꯀꯥꯎꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯥꯎꯔꯝꯃꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯊꯥꯡꯃꯣꯏ ꯑꯗꯣ ꯂꯥꯇꯣꯟ ꯑꯃꯗ ꯂꯥꯏ ꯐꯗꯤꯕꯤ ꯈꯔ ꯊꯝꯃꯤ ꯑꯗꯨꯒ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯊꯥꯡꯃꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯧꯒꯤ ꯂꯩꯐꯝꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯃꯥꯂꯪꯗ ꯄꯥꯟꯅꯗꯨꯅ ꯑꯉꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯥꯏ ꯑꯗꯣ ꯍꯦꯛꯇ ꯆꯪꯕꯗꯤ ꯉꯝꯗꯦ ꯑꯉꯧꯒꯤ ꯊꯥꯗꯣꯛꯏꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯥꯏ ꯑꯍꯨꯝ ꯂꯥꯛꯂꯤꯕꯗꯣ ꯎꯔꯗꯨꯅ ꯂꯥꯏꯙꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯉꯧꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯤꯡꯕꯨ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯁꯣꯝꯗꯁꯨ ꯂꯥꯏꯙꯤꯁꯤꯡ ꯑꯗꯣ ꯃꯥꯂꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯉꯥꯎꯔꯤ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯑꯗꯣ ꯂꯥꯏ ꯐꯗꯤꯕꯤꯗꯧꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯉꯝꯗ꯭ꯔꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕꯤ ꯊꯥꯡꯃꯣꯏꯗꯣ ꯂꯩꯋꯥ ꯁꯣꯜꯂꯝꯕꯗꯒꯤ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯛꯂꯤ ꯂꯩꯋꯥ ꯑꯀꯟꯕ ꯀꯌꯥ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯀꯟꯈꯠꯄ ꯂꯩꯔꯛꯇ꯭ꯔꯤ ꯑꯉꯧꯒꯤ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯥꯏ ꯑꯍꯨꯝ ꯑꯗꯣ ꯐꯥꯔꯗꯨꯅ ꯃꯉꯛ ꯂꯩꯊꯠꯂꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯙꯤ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯑꯃꯨꯕ ꯊꯣꯔꯛꯏ
ꯂꯥꯏꯔꯤ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯊꯥꯡꯉꯣꯏꯗꯣ ꯐꯝꯂꯝꯕꯗꯒꯤ ꯇꯨꯡꯂꯣꯝꯗ ꯈꯔ ꯆꯠꯊꯣꯔꯛꯏ ꯑꯉꯧꯒꯤ ꯂꯌꯥꯝ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯉꯝꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯉꯧꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯊꯥꯡꯉꯣꯏꯗꯣ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏꯙꯤꯕꯤ ꯑꯗꯨꯗ ꯍꯥꯞꯄꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯝꯊꯤꯔꯕ ꯂꯥꯏꯃꯨ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯑꯉꯧꯒꯤ ꯂꯌꯥꯝꯅ ꯉꯝꯈꯤꯕ ꯑꯁꯤꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯣꯅꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯄꯨꯖꯥꯔꯤꯁꯤꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯔꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯨꯖꯥꯔꯤ ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯍꯧꯔꯤꯕ ꯑꯗꯣ ꯇꯝꯂꯤ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜꯗꯣ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯤ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯃꯆꯥ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯉꯤ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯀꯟꯗꯥ ꯑꯁꯤꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯄꯨꯔꯅꯤꯃꯥꯁꯨ ꯀꯞꯇꯨꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅ ꯁꯤꯔꯤꯕ ꯑꯗꯨ ꯎꯔꯨꯕꯗ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯏ ꯃꯌꯥꯝꯗꯣ ꯔꯥꯅꯤ ꯑꯇꯣꯟꯕꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯊꯥꯗꯣꯏꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯔꯤꯕ ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯇꯧꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯋꯥꯕ ꯑꯃꯗꯤ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯔꯥꯅꯤ ꯑꯍꯜꯒꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄꯒꯨꯝ ꯇꯥꯔꯛꯏ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯣ ꯇꯧꯔꯛꯏꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯅꯕꯁꯨ ꯇꯧꯔꯤ ꯅꯣꯡꯁꯨ ꯃꯪꯂꯛꯏ ꯆꯨꯕꯗꯤ ꯆꯨꯗꯤ ꯔꯥꯅꯤ ꯑꯍꯜꯒꯤ ꯀꯥꯗ ꯅꯣꯛꯂꯝꯕ ꯑꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯄꯨꯔꯅꯤꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜꯗꯣ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯐꯝꯂꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯉꯝꯕꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯋꯥꯈꯜꯕꯨ ꯈꯜꯒꯗ꯭ꯔꯥ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯈꯜꯒꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥꯟꯅꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯉꯝꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯝꯕꯅ ꯏꯅꯤꯡꯊꯧ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯕ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯗꯤ ꯍꯥꯏꯌꯨ ꯇꯥꯟꯅꯁꯤꯗꯅ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯍꯟꯗꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗꯣ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯨꯁꯨ ꯑꯉꯝꯕꯒꯤ ꯋꯥ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯉꯝꯕ ꯃꯗꯨꯗ ꯑꯉꯝꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯩꯕ ꯄꯥꯛꯅ ꯏꯔꯩ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯑꯃꯗꯤ ꯂꯩ ꯉꯍꯥꯟꯋꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯥꯏꯆꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯖꯩꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯀꯅꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯉꯝꯕ ꯑꯗꯨꯅ ꯏꯄꯨ ꯑꯉꯧꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨꯁꯨ ꯂꯨꯅ ꯇꯧꯕꯤꯔꯝꯕꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯊꯧ ꯑꯗꯣ ꯄꯟꯊꯕ ꯇꯧꯗꯅ ꯏꯄꯨ ꯑꯉꯧ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯃꯍꯥꯛꯄꯨ ꯁꯤꯔꯝꯂꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯅꯁꯨ ꯅꯤꯟꯗꯥ ꯇꯧꯖꯔꯛꯏ ꯃꯗꯨꯗ ꯑꯉꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯄꯨ ꯑꯉꯧ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯣꯏꯔꯕ ꯑꯍꯜ ꯑꯃꯅ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯅꯤꯡꯊꯧꯅ ꯊꯣꯡꯁꯪꯕ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕ ꯑꯍꯜ ꯑꯗꯨꯅꯤꯅꯦ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯣ ꯑꯣ ꯑꯩꯅ ꯏꯄꯨ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦꯗꯅ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯎꯖꯟ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯔꯥꯏꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯝꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕ ꯃꯗꯨꯗ ꯑꯉꯝꯕ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯁꯨ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯕꯅꯤ ꯃꯇꯝꯗꯨꯗ ꯏꯄꯨ ꯑꯗꯨꯅ ꯑꯩꯕꯨ ꯎꯕꯗ ꯀꯧꯁꯤꯜꯂꯛꯏ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯄꯨ ꯑꯉꯧꯗꯨ ꯃꯁꯛ ꯈꯪꯖꯔꯨꯗ꯭ꯔꯦ
ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯗ ꯏꯇꯥꯎ ꯁꯅꯥꯍꯜꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯥꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝꯖꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯧꯕꯤꯔꯝꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯩꯍꯥꯛꯅ ꯂꯥꯛꯆꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯏꯅꯤꯡꯊꯧꯗꯤ ꯂꯥꯟ ꯆꯠꯈꯤꯕꯅ ꯍꯥꯟꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯉꯝꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯤꯡꯒꯨꯜ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯄꯨ ꯑꯗꯨꯒꯤ ꯂꯩꯐꯝꯗꯤ ꯍꯪꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯉꯝꯕ ꯑꯗꯨꯅ ꯍꯪꯖꯍꯧꯏ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯑꯗꯨꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ, ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯌꯧꯒꯗꯕꯅꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝꯕ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯔꯒ ꯑꯉꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯣ ꯃꯆꯥꯅ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯈꯤꯕ ꯑꯃꯗꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯈꯪꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯅꯥꯏ ꯅꯨꯕꯤ ꯈꯔꯒ ꯊꯥꯡꯉꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯥꯡꯉꯣꯏꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯗꯨꯅ ꯈꯣꯏꯔꯨ ꯅꯨꯃꯤꯠꯇꯝ ꯈꯔ ꯁꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯕꯤ ꯑꯗꯣ ꯂꯥꯞꯅ ꯂꯩꯍꯟꯈꯤ ꯑꯗꯨꯒ ꯊꯥꯡꯉꯣꯏꯒꯤ ꯃꯅꯥꯛꯇ ꯀꯞꯅ ꯀꯞꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯔꯝꯂꯤꯕ ꯑꯗꯣ ꯇꯝꯂꯤ꯫ ꯊꯥꯡꯉꯣꯏꯁꯨ ꯄꯥꯎꯕꯁꯦ ꯇꯥꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯅ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯈ꯭ꯔꯕꯅꯤ꯫ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯊꯥꯡꯉꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯍꯥꯠꯄ ꯅꯠꯇꯦ, ꯔꯥꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯣ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯝꯗꯧꯅ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯊꯥꯡꯉꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯐꯥꯖꯤꯜꯍꯧꯗ꯭ꯔꯤ, ꯔꯥꯅꯤ ꯑꯍꯜꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯑꯩ ꯔꯥꯅꯤ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯐꯥꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯅꯪꯅ ꯔꯥꯅꯤ ꯑꯍꯜꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏ ꯇꯩꯕ ꯐꯤꯔꯣꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ, ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯕꯗꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣꯀꯣ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯂꯣꯏꯅ ꯇꯥꯍꯧꯔꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯀꯤꯕ ꯐꯥꯎꯏ꯫ ꯂꯥꯡꯂꯦꯟꯗꯣ ꯀꯔꯤꯃꯇꯗꯤ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯤ꯫ ꯔꯥꯅꯤ ꯑꯇꯣꯟꯕꯤꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯑꯃꯗꯤ ꯑꯉꯝꯕ ꯃꯈꯣꯏꯁꯨ ꯑꯃꯥꯏꯕ ꯑꯉꯧꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯣꯝꯅ ꯂꯥꯛꯄꯗ ꯆꯤꯡꯈꯣꯡ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯑꯣꯏꯅ ꯁꯥꯔꯤꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯉꯧꯒꯤ ꯌꯨꯝ ꯑꯗꯣ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯇꯣꯡꯉꯛꯏꯕ ꯁꯒꯣꯜ ꯑꯗꯣ ꯈꯔ ꯊꯨꯅ ꯊꯧꯖꯤꯜꯂꯤ ꯑꯗꯨꯒ ꯑꯉꯧꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤ ꯑꯗꯨꯒ ꯆꯪꯂꯛꯂꯤ꯫ ꯑꯉꯧꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯉꯝꯕꯕꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯊꯦꯝꯂꯝꯃꯤ꯫ ꯑꯉꯧ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯪꯉꯛꯄ ꯃꯥꯜꯂꯤ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯉꯝꯕꯗꯤ ꯃꯄꯥꯕꯨ ꯎꯕꯗ ꯀꯞꯄꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯑꯗꯨꯁꯨ ꯃꯆꯥꯕꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯁꯣꯝꯅ ꯂꯩꯔꯤꯉꯩ ꯀꯟꯗꯥ ꯑꯁꯤꯗ ꯑꯉꯧꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯅ ꯂꯩ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯑꯗꯣ ꯃꯆꯥꯕꯨ ꯇꯞꯅ ꯄꯝꯈꯠꯂꯗꯨꯅ ꯑꯉꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯉꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯅ ꯏꯄꯨꯕꯨ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯑꯉꯧꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯅꯁꯨꯅ ꯏꯄꯨꯒꯤꯗ ꯂꯥꯛꯄꯗꯤ ꯅꯁꯨ ꯑꯁꯦ ꯑꯋꯥꯕ ꯀꯌꯥ ꯇꯥꯔꯦ꯫ ꯏꯄꯨꯅ ꯑꯃꯨꯛꯇ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒ ꯑꯉꯧꯅ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯅꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯉꯛꯂꯤ꯫ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕꯗꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯂꯥꯟ ꯄꯥꯡꯅꯅꯕ ꯊꯅꯝꯂꯕꯅꯤ꯫ ꯑꯉꯧꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯂꯩꯃꯅ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯏꯄꯨ, ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯉꯝꯕꯅ ꯃꯇꯧ ꯀꯔꯝꯅ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯧꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯑꯩꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯊꯣꯏꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯃ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯈꯣꯏꯅꯁꯨ ꯑꯩꯍꯥꯛꯄꯨ ꯍꯩ ꯍꯥꯏꯕꯁꯦ ꯈꯪꯏ꯫ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯅꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯌꯥꯁꯨ ꯊꯥꯔꯛꯏ꯫
ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯍꯥꯛꯅ ꯅꯤꯡꯊꯧꯀꯣꯟꯗ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯀꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩ ꯀꯌꯥ ꯇꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯃꯤꯠꯇꯣ ꯑꯩꯍꯥꯛꯅ ꯀꯣꯅꯨꯡꯗꯒꯤ ꯀꯨꯝꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯃꯄꯥ ꯑꯩꯕꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯏꯅꯥꯛꯇ ꯌꯧꯗ꯭ꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯂꯩꯆꯤꯜꯂꯣꯏ ꯀꯔꯤ ꯑꯣꯏꯅ ꯇꯧꯕ ꯃꯄꯩ ꯑꯃꯅ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯕ ꯂꯩꯆꯤꯟ ꯆꯤꯡꯉꯗꯨꯅ ꯂꯩꯁꯤꯟꯗꯨꯅ ꯑꯇꯤꯌꯥꯊꯛꯇ ꯋꯥꯡꯅ ꯄꯨꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟ ꯀꯌꯥꯁꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯃꯆꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯍꯥꯛ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯆꯥꯒꯤ ꯃꯩꯔꯤꯅ ꯆꯥꯛꯂꯕ ꯑꯩꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯄ ꯃꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯉꯣꯟꯗ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯥꯠꯈꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯍꯧꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯃꯥ ꯃꯄꯥꯗꯧꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯍꯩ ꯍꯩꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯔꯥꯅꯤ ꯑꯍꯜ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯄꯁꯨ ꯃꯍꯥꯛꯅꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯉꯝꯕꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯀꯜꯍꯧꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯔꯥꯅꯤ ꯑꯍꯟꯕꯨ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜꯅ ꯑꯉꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯅꯁꯨꯒꯤ ꯁꯪꯒꯥꯏꯗ ꯂꯦꯡꯂꯁꯤ, ꯅꯁꯨꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯉꯧꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡ ꯑꯁꯤꯒ ꯂꯣꯟꯅꯔꯤꯕ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯁꯤ ꯊꯥꯏꯅ ꯐꯠꯇꯕ ꯇꯧꯔꯝꯕ ꯃꯤꯁꯤꯡ ꯅꯤꯡꯊꯧꯅ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯇꯣꯛꯑꯒ ꯆꯤꯡꯗꯨꯝ ꯃꯁꯤꯗ ꯍꯨꯟꯗꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯩꯅ ꯊꯤꯡꯕꯗ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯨ, ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯑꯁꯤꯃ ꯂꯦꯛꯂꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯠꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯕ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯁꯪꯒꯥꯏ ꯇꯝꯅ ꯈꯣꯡꯁꯥꯟꯒꯗꯕꯅꯤꯀꯣ ꯏꯄꯨ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯉꯧꯒꯤ ꯌꯨꯝꯗ ꯌꯥꯔꯦꯛꯅꯅꯕ ꯍꯥꯏꯅꯔꯤ꯫ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯇꯧꯗꯅ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯃꯔꯝꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯈꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯊꯥꯡꯉꯣꯏꯗꯣ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯣ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯐꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯐꯥꯖꯤꯟꯕ ꯂꯣꯏꯕꯒ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯁꯥ ꯑꯗꯣ ꯉꯁꯤꯗꯤ ꯀꯤꯕ ꯐꯥꯎꯏ꯫ ꯃꯗꯨꯗ ꯊꯥꯡꯉꯣꯏꯅ, "ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯍꯥꯛꯅ ꯀꯧꯈꯤꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯑꯗꯣ ꯊꯥꯡꯉꯣꯏꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯉꯣꯏꯗꯤ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯣ ꯐꯥꯖꯤꯟꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯤꯡꯊꯧꯀꯣꯟ ꯃꯅꯨꯡ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯧꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯝꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯍꯥꯛꯅ ꯁꯤꯔꯝꯂꯅꯤ ꯈꯜꯂꯝꯕ ꯔꯥꯅꯤ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯉꯝꯕ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯆꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯔꯥꯏꯍꯜ ꯑꯗꯣ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯉꯝꯕꯁꯨ ꯃꯍꯥꯛꯅ ꯄꯝꯂꯤ꯫ ꯑꯗꯨꯒ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯔꯥꯏꯍꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎ, ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯔꯛꯏ꯫ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯑꯩꯅ ꯉꯔꯥꯡ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯆꯔꯨꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯅ ꯉꯔꯥꯡ ꯃꯃꯥꯒ ꯑꯃꯥꯏꯕꯤ ꯊꯥꯡꯉꯣꯏꯒ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ." ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯏ꯫ ꯁꯔꯥꯏꯍꯜ ꯑꯗꯨꯅ
macha anibu sanaruro haiduna thohanki aduga angau amadi manai masen singado potharunaba haiduna ka amata sanghanki makhoi ne hek changkhibaga ningthau sarai halna magi nupi atonbi purnima bo koksinduna makhut pe na phuki masigi matung lanmi singda kaisum sangda thamkho haiduna yathang piki rani atonbe do ningthogi makhong kolaga lale haiduna haijaki adubu ningthau sarai halna wafam mado manada hapkhidri masigi matung manai sing aduda amaibi thangoibu lambi sorokta singduna poru haiduna akanba yathang tauthki asum le hek haikibaga manai sing ado amaibi thangoigi yum tamna chatkri ngaihak leraga amaibi thangoibu singduna pori praja mayamsu tawriba thodok wasida yingba laknari masidagi ningthau sarai halladuna yamna sauna amaibi adubu makhong makhut punsinnaba hairi manai masin singaduna amaibi thangoibu makhong makhut loina punsili ningthau wado thangoigi manakta lakli aduga hairi fattaba miri aigi lebak asida thamoi asi haraduna mahaki makhwangda jaliba thangsangado satlaga thangoigi mangak samado kakhi aduga manai singaduda langja kwakna sajanaba arapa singda hudokluro chatlo haiduna yathang pikhi asumna hek chatkibaga angau wado thuklakhi aduga hairi karino isuibungo lebak ase pumloi loiba tari haiduna makok paraduna phamthai ningthau sarai ado haujik wakhal lai aduga hairi ipu aisu ngaihak asawuna mang thakri asi hairakli masidagi ngasaidagi kumhai yengliba mayam sing adusu kari matauno haiduna yenglei angau waduna makha tana hairi mahak ase isam jamba nupi yamadi natti lai phattaba singa samnaba mini aduna mahaki thawai ase phajil haunaba tausi natrabadi lebak ase loiba tare amaiba angaugi wasi tabada ngasaidagi kumhai yenglamba miyam singado akiba phawri makhoisu kunung ngasida tawribase loina taribani masida angauna asumna hairi horen numida ngasai kanagumba matai jumdigi mapan thokpiganu haiduna miyam tanna pa hairi miyam adusu wa ado taramlaga tumina mayum maikai pangnakhri asumna tawna numit taba ngainakhri masidagi tapna numit tarakle ningthau amati angau ado lai khoremna naba sem sari asumna sem sabal loraduna thangoigi thawai phajin naba tori matam maduta akiba thodok kayasu tawba horakle nongsu khakpa lawba huisingna kappa akiba phanglaba khonjen kaya kanna takhi angoksu kanna lai khoiramli adubu thangoigi thawai ado yamna kanba oijibanina irai laina phajanki karigumba numit adugi mathangi nonganbada tawbu waramlabadi amaiba angau samna laitainaba ngamloidoribani maramdi amaibi thangoigi khoidouda sangkhiba amuba maiku olaba laimu ado matik mayai kankhrabar laimuni madu khangbadagi amaiba angauna laimu aduna saphongdringaida amaibi thangoigi thawai ado phadinkhibani asumna amaibi thangoigi phajillaba thawai ado kunung aduda hauriba lehau pambi aduge makhongda phumjinki asumna tawba loraduna angau ado changaklaga aina ngasi phumjilliba thawai ase nongmadi soidana saphonglakani matam maduda nahaki nacha ngamba amati ngambagi i mari natana kana amatana loisinba ngamloi aduga konung ngasisu atopa mapham mamada hongdoknana bataw nahaki nupi ahal amadi laijigi thawai su lairam blenda layunana ba haiduna aihakna lai khoiram biram labani wa adu tabata ningthau sarai hal ado angauna hariba singado tawrage haiduna khalkhri asomna ningthau sarai halna konung adon nataba atopa jaga amada konung ama sakhi maruda magi masanupa ngamba amati masanupi langlenga ingna sikna leikhi asomna sahi kaya haukhri haujikti ningthau sarai halsu ahal matam wasallatuna nonga khri leibak atugi ningthauge sarsansu mahaki masanupa ngambana paihori ngambana ningthau oraba matung rani ama luhongduna yamna nungaina pankhi matam maduda ningthau oduna paliba ngambagi masanupa ahum nupi anini punna masa mangani khwaigi iton tonbi adudi lagna phanaba ngamdaba masak khwaidagi phajaba mayamnasu yamna nungsiba angang oina haurakhi nakal amaromdana kaisum sangda hojik su leiriba mamaton purnimadi
ꯃꯥꯏꯕꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯀꯨꯞꯅ ꯍꯩꯅ ꯅꯩꯅꯗꯨꯅ ꯑꯔꯨꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯆꯔꯛꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ